mayam buhan mamaktada punsiba yumnam na taran mausari ngasi sene na sina Bekabo ki episode 2 pudro laksare episode 1 jing bihok da yauragadi description da link hapsarange sanglanga yingbiu haijari aduga mayam nu sibiduna cheni na sipusu like comment amadi subscribe tobiram haijari ain episode asi pathuk matam da soi kilan ki bam sita nando bo yaurbasu mayam nanga piu farido di mayam mubirum da mayon silasi Mamang episode Raksas Balkana assistra kulai pangnabagi lining jari badu Raspari Deblakana magi maramdagi Waitabangangsina duna Balkagi masa aswat amadi pratam punahanduna mapagi lining kahan kibagi patamna laman kumduna Raspari Deblakada namthak tokduna luhongba amadi ikai kumnaba manghan bagi Deblakana sauduna patambu thangna tinduna srap tokduna pitribigi leru nungda patambu punjin kiba adu pawba mayamna yengbikre masi makhata episode mayamna kutul tamsari Hauji sinasida Deblakana patambu pitribigi leru nungda funjan kraba matung mahak ase ningamdana kapsari mafam asta magi mamasu lagli mahaksu kari thoki bagi haiba loina uhauraduna khanghaurami adubu Deblaka asi mathanda society tawrage khanduna thang asina mabukta thinjinkhre mata osida mamana kaptura Deblaka nangna tawri pasib korino asumna kari gi tawri bano pari gi punsi asi isorna pibi pani nangna mase kari gi pamdri bano nangna kari gi season ba tawri bano mase pamni nang amu halaktaba yadabri Nak miyoiba oiduna pitribida mapok ama pohandaba yadabani aina isora kurumjagani pari lokta nak amuhana halhanabaki hairaga Deblaka bu kauri adubu Deblaka asidi sire mamang episode gi ahal amana nahada wari liraklibani hauji ahal asina mafam amada laklaga na asida hari mafam asani raksana lemainda phumjinkiba mafam ado aduga patrangi mananu password gi station ni mafam masta sari base Station asina mafam asta sari bagi maramdi mahak asai mayambaga lapnaba pamdi miyamna di mase asamba migi station ni haina khanari bani adubu asengbadi mase raksas amagi station ni na asina hangi asot asta kari thokrapaki mahak di parida yamna nungsiki bani ahal asina ai sukhangde hari naha asina raksas balka amadi masanupi aduna kari tokrapaki aduga akhodi ekte toriba asina kanana toribano ahal asina raksas ama sirabasu lehoriba taina toboiramgani Naha asina aduga parina kamai tawkrapa mahak mapuk ama pokhrapra natraga magi wari ado adum loi khrapra haina hangli ahal asina mase raksas amadi parigi laibaktiba nungsiba amagi warini amana sagardagi makada amana makada lairiba norok asida laikri makoi ani ase kaidongrasu amuhana unaba yararoi laibakta talamdrapati adubu aina khangi parigi mapuk asidi soidana polakani mabu popo numit aduda magi anauba wari am haurabani hari asumna wari liriba ase loisankri aduga 2002 gi matamda Uttarakhand gi mafam amada nupi ama angang unabagi matam yoroktuna awaba khangli nupi khara nasu mahabu senari ahal oibi nupi amana nupi amada magi mapuroi babu kauruso angang unabagi matam ni oislakli hari mastegi nupi asina kauba satkre somdana angang unadori bu nupi eduki nupa asi magi boss ki masanupi ki body party gi mayamasai hidak thakli magi maming asi Arvind kawi Hauji nupi ama laktuna hari nangi nupi gi angang unabagi matam yorokle chatlasi haina adubu Arvind maru eba yuasi hundoklamlaga karaida chattuno hari somnana Arvind gi nupi dipa asi yummaista angang unari ahla mana mahaki angang asi pai aduga mahak ase nungaitana maithong masili dipana ahla sida kaidorabagi aigi sadu kari ki kaptribano haina hangni nupi asina nangi nasa asi sina paulagle hari wai ese table dipa asi lauri aduga masabu pamli Matamatuda Arvind asi laktuna karigi lauri bano aduga karigino nakoina adu nungaitana lainari duna hari dipana magi nupada ngasisu yu thapiraklaba yum amada nupi poklabadi Lakshmi poi nungainari hainari bani adubu isorna aigi saase munbikre hairaga kapsari magi nupana nupini haiba natro fare popaga siribado aduna nang asumna toro ngasi asi aigi boss ki masanupi ki birthday numini boss na asiba ngang si uraga nungaitabadagi nangonda paisa pirakpasu yai pirakliba paisa ado aingona pirau chatlo hari hauji akoina khangi Arvind asi masanupi pokpoda pamde haiba magi nupina Arvinda tugasai nasanupi gi marumda adumna hari bado nahak ikaiba gamta khangdabra hari Arvinda ai ikaiba karimta khangdre hari dipana nasagi asi bhaksang asi bulalonba nahak kaidonungdasu nungaiba ngamloi Arvinda angang ado aingona pirau hairaga mulli ataina khamna bonari adubu Arvinda angang asi puduna lakli magi nupina angang ado pukidana ba khamli Arvinda hauji nahak yengu nangki asiba nasa asa aina turin asda langthaki badu hairaga angang asibu langthana batori magi nupina amadi ataina adumna tawganu nangbu karama mino hari adubu kaisu tadana angang asibu langthana ba Arvind na honari dipana adumna tawganu aigi sa ase sidi aingona pibira u hari
ꯃꯇꯝ ꯑꯗꯨꯗ ꯊꯣꯛꯂꯨꯔꯨꯗ꯭ꯔꯕ ꯊꯥ ꯑꯃꯗꯤ ꯊꯋꯥꯟꯃꯤꯆꯥꯛ ꯑꯁꯤ ꯊꯣꯔꯛꯂꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯑꯔꯕꯤꯟꯅ ꯄꯥꯏꯔꯤꯕ ꯃꯥꯒꯤ ꯑꯁꯤꯕ ꯃꯆꯥ ꯑꯁꯤ ꯍꯤꯡꯒꯠꯂꯛꯂꯦ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯁꯤ ꯀꯞꯂꯛꯂꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯂꯩꯔꯤꯕꯁꯤꯡ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯗꯤꯄꯥꯅ ꯑꯉꯥꯡ ꯑꯁꯤ ꯂꯧꯔꯒ ꯄꯝꯂꯤ ꯑꯗꯨꯒ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯏꯁꯣꯔꯅ ꯑꯃꯨꯛ ꯍꯜꯍꯟꯕꯤꯔꯦ ꯏꯆꯥꯅꯨꯄꯤ ꯅꯍꯥꯛ ꯑꯁꯤ ꯑꯩꯉꯣꯟꯗ ꯏꯁꯣꯔꯅ ꯄꯤꯕ ꯈꯨꯗꯣꯜ ꯑꯃꯅꯤ ꯅꯪ ꯑꯁꯤ ꯑꯦꯟꯖꯦꯜ ꯑꯃꯒꯨꯝꯕꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯤ ꯕꯤꯂꯥ ꯍꯥꯏꯅ ꯀꯧꯔꯕꯅꯤ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯔꯒ ꯕꯤꯂꯥ ꯑꯁꯤ ꯆꯥꯎꯔꯗꯨꯅ ꯁ꯭ꯀꯨꯜ ꯀꯥꯕꯒꯤ ꯁꯤꯟ ꯑꯁꯤ ꯎꯠꯂꯛꯂꯤ ꯕꯤꯂꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯃꯉꯣꯟꯗ ꯉꯁꯤꯗꯤ ꯅꯪꯒꯤ ꯇꯤꯐꯤꯟ ꯑꯗꯨ ꯀꯔꯤ ꯆꯥꯅꯕ ꯌꯥꯎꯔꯛꯄꯒꯦ ꯍꯪꯂꯤ ꯕꯤꯂꯥꯅ ꯏꯃꯥꯅ ꯊꯣꯡ ꯊꯥꯛꯄ ꯄꯨꯗꯨꯅ ꯂꯥꯛꯏ ꯍꯥꯏꯅ ꯈꯨꯝꯃꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤ ꯑꯁꯤꯅꯁꯨ ꯃꯥꯅ ꯄꯨꯔꯛꯄ ꯑꯗꯨ ꯕꯤꯂꯥꯗ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯕꯤꯂꯥꯅ ꯏꯁꯣꯔꯗ ꯈꯨꯔꯨꯝꯂꯒ ꯆꯥꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯂꯥꯏ ꯈꯨꯔꯨꯝꯂꯤ ꯕꯤꯂꯥꯒꯤ ꯃꯇꯨꯡꯗ ꯐꯝꯂꯤꯕ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯁꯥꯟꯅꯔꯤ ꯒꯤꯇꯥꯗ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯒꯤꯇꯥ ꯉꯁꯤꯗꯤ ꯅꯪꯒꯤ ꯇꯤꯐꯤꯟ ꯑꯗꯨ ꯀꯔꯤ ꯄꯨꯔꯛꯄꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯁꯤꯗꯒꯤ ꯒꯤꯇꯥ ꯑꯁꯤ ꯅꯨꯡꯉꯥꯏꯇꯅ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯂꯥꯛꯄꯗ ꯕꯤꯂꯥꯗ ꯊꯦꯡꯂꯨꯔꯦ ꯒꯤꯇꯥꯅꯗꯤ ꯃꯥꯒꯤ ꯋꯥꯈꯟꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯥꯛꯆꯕꯅꯤ ꯃꯌꯥꯝꯒꯤ ꯑꯍꯥꯎꯕ ꯀꯌꯥ ꯑꯃ ꯇꯤꯐꯤꯟꯗ ꯄꯨꯅꯔꯛꯂꯤ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯇꯤꯐꯤꯟꯗ ꯇꯟ ꯈꯛꯇꯅꯤ ꯄꯨꯔꯛꯂꯤꯕꯁꯦ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯇꯤꯐꯤꯟ ꯄꯨꯔꯛꯇꯦ ꯍꯥꯏꯖꯤꯟꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯈꯜꯂꯤꯕ ꯀꯌꯥ ꯑꯁꯤ ꯕꯤꯂꯥꯗ ꯊꯦꯡꯂꯨꯕꯅ ꯕꯤꯂꯥꯅ ꯒꯤꯇꯥꯅ ꯈꯟꯕ ꯀꯌꯥ ꯑꯁꯤ ꯂꯣꯏꯅ ꯇꯥꯕ ꯉꯝꯂꯦ ꯒꯤꯇꯥꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯁꯤꯗ ꯉꯁꯤꯗꯤ ꯇꯤꯐꯤꯟ ꯄꯨꯔꯛꯄ ꯀꯥꯎꯔꯦ ꯍꯥꯏꯅ ꯏꯀꯥꯏꯗꯨꯅ ꯍꯥꯏꯖꯤꯟꯅꯔꯤ ꯃꯁꯤꯗꯒꯤ ꯕꯤꯂꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯒꯤꯇꯥ ꯅꯪ ꯉꯔꯥꯡ ꯑꯩꯈꯣꯏꯅꯤ ꯍꯥꯏꯅꯈꯤꯕꯗꯨ ꯀꯥꯎꯔꯕ꯭ꯔꯥ ꯉꯁꯤ ꯅꯍꯥꯛ ꯇꯤꯐꯤꯟ ꯄꯨꯔꯛꯂꯣꯏ ꯅꯪꯒꯤ ꯁꯔꯨꯛ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯨꯔꯛꯎ ꯍꯥꯏꯈꯤꯕꯗꯣ ꯑꯩꯅ ꯅꯪꯒꯤ ꯁꯔꯨꯛ ꯑꯗꯣ ꯄꯨꯔꯛꯂꯤ ꯐꯝꯃꯨ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯌꯥꯗ ꯄꯝꯊꯍꯜꯂꯤ ꯑꯗꯨꯒ ꯒꯤꯇꯥꯗ ꯅꯪꯒꯤ ꯇꯟ ꯑꯗꯣ ꯑꯩꯉꯣꯟꯗꯁꯨ ꯄꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯤ ꯒꯤꯇꯥꯅ ꯅꯪꯅ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ ꯑꯩꯅ ꯇꯟ ꯄꯨꯔꯛꯏ ꯍꯥꯏꯕꯁꯦ ꯍꯥꯏꯅ ꯍꯪꯂꯤ ꯕꯤꯂꯥꯅ ꯑꯩꯅ ꯈꯪꯕꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯕꯤꯂꯥ ꯑꯁꯤꯗꯤ ꯄꯔꯤ ꯑꯃꯒꯤ ꯃꯄꯣꯛ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯛꯄꯅꯤꯅ ꯃꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤ ꯃꯥꯒ ꯊꯦꯡꯅꯔꯨꯕ ꯁꯣꯛꯅꯔꯨꯕ ꯇꯧꯔꯨꯔꯒꯗꯤ ꯂꯣꯏꯅ ꯇꯥꯕ ꯉꯝꯃꯤ ꯃꯁꯤ ꯃꯥꯒꯤꯗꯤ ꯁꯛꯇꯤ ꯑꯃꯅꯤ ꯑꯁꯨꯝꯅ ꯅꯦꯛꯁ ꯁꯤꯟꯗ ꯑꯔꯕꯤꯟꯗ ꯃꯥꯒꯤ ꯅꯨꯄꯤ ꯗꯤꯄꯥꯅ ꯅꯪ ꯌꯨꯝꯗ ꯍꯟꯕꯤꯔꯛꯂꯦꯗꯅ ꯅꯍꯥꯛꯅ ꯍꯟꯗꯛ ꯊꯥ ꯑꯁꯤꯒꯤ ꯄꯩꯁꯥ ꯑꯝꯇ ꯑꯩꯉꯣꯟꯗ ꯁꯤꯟꯅꯗ꯭ꯔꯤ ꯀꯝꯗꯧꯅ ꯌꯨꯝ ꯑꯁꯤ ꯄꯨꯒꯅꯤ ꯕꯤꯂꯥꯒꯤ ꯁ꯭ꯀꯨꯜ ꯐꯤ ꯊꯤꯗꯕꯁꯨ ꯌꯥꯗꯕꯅꯤ ꯑꯩꯒꯤ ꯈꯨꯠꯇꯁꯨ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯂꯩꯕ ꯅꯠꯇꯦ ꯍꯥꯏꯔꯤ ꯑꯔꯕꯤꯟꯅ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏꯒꯤ ꯕꯣꯁꯅ ꯊꯥ 3 ꯐꯥꯔꯕꯅꯤ ꯁꯦꯂꯔꯤ ꯄꯤꯗꯕ ꯃꯁꯤꯗ ꯑꯩ ꯅꯉꯣꯟꯗ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯄꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯒ ꯕꯤꯂꯥꯕꯨ ꯀꯧꯔꯛꯂꯤ ꯕꯤꯂꯥꯗꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯅ ꯇꯥꯔꯤ ꯃꯁꯤꯗꯒꯤ ꯃꯄꯥꯅ ꯀꯧꯔꯛꯄꯗꯒꯤ ꯃꯄꯥꯒꯤ ꯃꯌꯥꯗ ꯂꯥꯛꯂꯤ ꯃꯄꯥꯅ ꯇꯥꯋꯦꯜ ꯑꯃ ꯄꯨꯔꯛꯎ ꯍꯥꯏꯔꯝꯂꯒ ꯃꯄꯥ ꯑꯁꯤ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯔꯕꯤꯟ ꯑꯁꯤ ꯏꯔꯨꯖꯔꯤ ꯑꯗꯨꯒ ꯕꯤꯂꯥꯕꯨ ꯀꯧꯔꯤ ꯕꯤꯂꯥꯅ ꯇꯥꯋꯦꯜ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯄꯥꯗ ꯄꯤꯔꯤ ꯃꯄꯥꯅ ꯇꯥꯋꯦꯜ ꯑꯁꯤ ꯂꯧꯗꯨꯅ ꯃꯥꯒꯤ ꯋꯥꯈꯟꯗ ꯈꯜꯂꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯒꯤ ꯄꯩꯁꯥ ꯊꯝꯐꯝ ꯑꯗꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯪꯕ ꯉꯝꯂꯣꯏ ꯄꯩꯁꯥꯗꯤ ꯑꯩꯅ ꯑꯔꯤꯕ ꯎꯄꯨ ꯑꯃꯗ ꯑꯔꯤꯕ ꯃꯣꯖꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯄꯩꯁꯥ ꯑꯁꯤ ꯄꯤꯈ꯭ꯔꯕꯗꯤ ꯑꯩ ꯌꯨ ꯀꯝꯗꯧꯅ ꯂꯩꯔꯒ ꯊꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯀꯌꯥ ꯑꯁꯤ ꯕꯤꯂꯥꯅ ꯇꯥꯋꯦꯜ ꯑꯁꯤ ꯄꯤꯔꯨꯕꯗꯒꯤ ꯈꯪꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯤꯂꯥꯅ ꯃꯃꯥꯒꯤ ꯃꯌꯥꯗ ꯂꯥꯛꯇꯨꯅ ꯃꯄꯥꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯄꯩꯁꯥ ꯑꯗꯨ ꯃꯃꯥꯗ ꯄꯤꯔꯤ ꯃꯃꯥꯅ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ ꯍꯪꯂꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯕꯕꯥꯅ ꯅꯪꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯁꯤꯟꯅꯔꯤꯕꯅꯤ ꯃꯍꯥꯛꯅ ꯄꯩꯁꯥ ꯑꯁꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯍꯥꯏꯔꯤ ꯃꯃꯥꯅ ꯅꯪꯅ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯆꯥꯅ ꯑꯩꯅ ꯄꯩꯁꯥ ꯑꯗꯣ ꯂꯣꯠꯁꯤꯟꯕ ꯎꯍꯧꯕꯒꯤꯅꯤ ꯍꯥꯏꯔꯤ ꯃꯃꯥꯅ ꯑꯁꯦꯡꯕꯒꯤ ꯍꯥꯏꯔꯒ ꯍꯔꯥꯎꯅ ꯃꯆꯥꯕꯨ ꯀꯣꯟꯕꯤꯔꯤ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯗꯨꯅ 2023ꯒꯤ ꯃꯇꯝꯗ ꯎꯠꯂꯛꯂꯤ ꯕꯤꯂꯥ ꯑꯁꯤꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯤ ꯍꯧꯖꯤꯛꯁꯤꯟ ꯑꯁꯤꯗ ꯃꯥꯂꯤꯀꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯒ ꯗꯥꯟꯁ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤ ꯃꯐꯝ ꯑꯁꯤꯗ ꯕꯤꯂꯥꯁꯨ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯃꯥꯂꯤꯀꯥꯗ ꯅꯪꯒꯤ ꯕꯕꯥꯅ ꯅꯪꯕꯨ ꯀꯧꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯤ ꯃꯥꯂꯤꯀꯥꯅ ꯕꯤꯂꯥ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯍꯔꯁꯦꯜ ꯑꯁꯤ ꯑꯃꯨꯛ ꯃꯀꯣꯛꯇꯒꯤ ꯍꯧꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯂꯤꯀꯥꯗ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯇ ꯇꯝꯗꯥꯏꯅ ꯍꯥꯏꯅ ꯍꯪꯉꯤ ꯃꯥꯂꯤꯀꯥꯅ ꯇꯝꯕꯅꯤ ꯍꯟꯗꯛ ꯆꯍꯤꯗꯒꯤ ꯅꯧꯅ ꯆꯪꯂꯛꯂꯤꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯦꯅꯦꯖꯔ ꯑꯣꯏꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯔꯒ ꯕꯤꯂꯥꯗ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯑꯃꯗꯤ ꯃꯨꯠ ꯂꯣꯏꯅ ꯊꯨꯒꯥꯏꯔꯕꯅꯤꯅ ꯃꯁꯤꯒꯤꯗꯃꯛ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯇꯥꯕꯅꯤ ꯌꯥꯝꯅ ꯐꯖꯔꯕ ꯗꯥꯟꯁ ꯑꯃ ꯎꯠꯄ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯑꯁꯤ ꯅꯪꯒꯤꯗꯤ ꯁꯦꯅꯤꯌꯔꯅꯤ ꯑꯗꯨꯅ ꯅꯪꯅꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤ ꯌꯥꯒꯗꯕꯅꯤ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯕꯤꯂꯥ ꯑꯁꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯗꯥꯟꯁ ꯑꯃ ꯃꯌꯥꯝꯅ ꯎꯠꯂꯛꯂꯤ ꯃꯥꯂꯤꯀꯥ ꯍꯣꯏꯁꯨ ꯂꯣꯏꯅ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯕꯤꯂꯥꯅ ꯐꯖꯔꯕ ꯗꯥꯟꯁ ꯑꯃ ꯇꯧꯔꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯌꯥꯝ ꯑꯁꯤ ꯉꯛꯅ ꯌꯦꯡꯂꯤ ꯍꯧꯖꯤꯛ ꯗꯥꯟꯁ ꯑꯁꯤ ꯂꯣꯏꯔꯤ ꯅꯨꯄꯤ ꯑꯃꯅ ꯕꯤꯂꯥꯗ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯗꯥꯟꯁ ꯑꯁꯤ ꯑꯩꯅ ꯑꯞꯁꯔꯥꯁꯤꯡꯅ ꯑꯔꯤꯕ ꯐꯤꯂꯝꯗ ꯇꯧꯈꯤꯕ ꯎꯏ ꯍꯥꯏꯅ ꯍꯥꯏꯔꯤ ꯅꯨꯄꯤ ꯑꯃꯅ ꯕꯤꯂꯥꯒꯤ ꯃꯆꯥꯗ ꯊꯦꯡꯂꯨꯕꯗꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤ ꯕꯤꯂꯥꯅ ꯈꯪꯂꯝꯃꯤ ꯅꯨꯄꯤ ꯑꯁꯤꯅ ꯈꯜꯂꯤ ꯗꯥꯟꯁ ꯑꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯑꯃ ꯇꯝꯂꯝꯒꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯕꯤꯂꯥꯅ ꯑꯩꯅ ꯗꯥꯟꯁ ꯑꯁꯤ ꯇꯝꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯅꯍꯥꯛ ꯃꯤꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕ ꯑꯁꯤ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯍꯪꯂꯤ ꯅꯨꯄꯤ ꯑꯃꯅ ꯗꯥꯟꯁ ꯌꯥꯝꯅ ꯐꯖꯩ ꯁꯣꯏꯗꯅ ꯅꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗ ꯗꯥꯟꯁ ꯇꯧꯕ ꯍꯩꯕ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ ꯕꯤꯂꯥꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗ ꯗꯥꯟꯁ ꯇꯧꯕ ꯍꯩꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯤ ꯅꯨꯄꯤ ꯑꯃꯅ ꯍꯪꯉꯨ ꯅꯈꯣꯏꯒꯤ ꯏ ꯃꯔꯤꯗ ꯗꯥꯟꯁ ꯇꯧꯕ ꯂꯩꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯅꯪꯗꯤ ꯗꯥꯟꯁ ꯌꯥꯝꯅ ꯐꯖꯅ ꯇꯧꯏ ꯑꯞꯁꯔꯥ ꯑꯃꯒꯨꯝꯅ
ꯃꯁꯤꯗꯒꯤ ꯕꯤꯂꯥꯅ ꯑꯩꯅ ꯑꯞꯁꯔꯥ ꯑꯃꯅ ꯗꯥꯟꯁ ꯇꯧꯕ ꯎꯈꯤꯕꯗꯒꯤ ꯍꯩꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯨꯝꯂꯤ꯫ ꯃꯥꯂꯤꯀꯥꯅ ꯑꯞꯁꯔꯥ ꯍꯥꯏꯕꯁꯦ ꯂꯩꯕ ꯅꯠꯇꯦ, ꯃꯁꯤ ꯋꯥꯔꯤꯗꯗꯤ ꯂꯩ, ꯑꯁꯦꯡꯕꯗꯤ ꯂꯩꯇꯦ꯫ ꯑꯩꯅ ꯈꯟꯕꯗ ꯗꯥꯟꯁ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯅꯠꯇ꯭ꯔꯒ ꯇꯤꯚꯤꯗ ꯌꯦꯡꯂꯒ ꯇꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯒ ꯃꯥꯂꯤꯀꯥ ꯑꯁꯤ ꯆꯠꯈ꯭ꯔꯦ꯫ ꯕꯤꯂꯥꯅ ꯉꯛꯅ ꯗꯥꯟꯁ ꯇꯧꯕ ꯐꯥꯎꯕ ꯍꯩꯇꯕ ꯑꯩꯅ ꯀ꯭ꯂꯥꯁꯤꯀꯦꯜ ꯗꯥꯟꯁ ꯑꯁꯨꯛ ꯂꯨꯈ꯭ꯔꯕ ꯑꯁꯤ ꯀꯝꯗꯧꯅ ꯍꯩꯔꯤꯕꯅꯣ ꯍꯥꯏꯅ ꯈꯟꯖꯔꯤ꯫ ꯍꯧꯖꯤꯛ ꯁꯤꯟ ꯑꯃꯗ ꯄꯔꯤ ꯑꯃꯗꯤ ꯔꯥꯛꯁꯁꯀꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯤ ꯕ꯭ꯂꯦꯛ ꯍ꯭ꯋꯥꯏꯠꯇ ꯎꯠꯂꯛꯂꯤ꯫ ꯎꯠꯂꯛꯂꯤꯕ ꯀꯌꯥ ꯑꯁꯤꯗꯤ ꯕꯤꯂꯥꯒꯤ ꯃꯪꯅꯤ꯫ ꯃꯪ ꯑꯁꯦ ꯃꯪꯕꯗꯒꯤ ꯕꯤꯂꯥ ꯑꯁꯦ ꯍꯧꯒꯠꯂꯛꯇꯨꯅ ꯃꯁꯥ ꯑꯁꯦ ꯄꯥꯈꯠꯅ ꯄꯔꯤ ꯑꯃꯗꯤ ꯔꯥꯛꯁꯁꯀꯤ ꯃꯥꯅ ꯑꯌꯦꯛꯄ ꯂꯥꯏ ꯑꯁꯦ ꯄꯥꯏꯗꯨꯅ ꯌꯦꯡꯖꯔꯤ꯫ ꯃꯃꯥ ꯂꯥꯛꯇꯨꯅ ꯀꯣꯂꯦꯖ ꯆꯠꯂꯔꯣꯏꯗ꯭ꯔꯥ, ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯉꯤ꯫ ꯕꯤꯂꯥꯅ ꯏꯃꯥ ꯃꯪ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯃꯪꯉꯤ ꯍꯥꯏꯔꯤ꯫ ꯃꯃꯥꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯨꯅꯤ, ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ ꯖꯥꯗꯨꯒꯤ ꯁꯪꯁꯥꯔꯒꯤ ꯋꯥꯔꯤ ꯁꯩꯔꯦꯡ ꯏꯕ ꯂꯦꯞꯅꯕꯒꯤ꯫ ꯅꯍꯥꯛꯅ ꯃꯇꯝ ꯄꯨꯝꯕ ꯃꯁꯤꯒꯤ ꯋꯥꯈꯟꯗ ꯈꯟꯗꯨꯅ ꯏꯗꯨꯅ ꯂꯩꯔꯒꯗꯤ ꯃꯪꯗ ꯑꯗꯨꯒꯨꯝꯕ ꯃꯪꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯀꯔꯤꯝꯇ ꯊꯧꯁꯥꯗꯦ꯫ ꯕꯤꯂꯥꯅ ꯏꯃꯥ ꯑꯩꯅ ꯃꯤꯑꯣꯏꯕ ꯁꯪꯁꯥꯔꯒꯤ ꯋꯥꯔꯤ ꯑꯁꯦ ꯏꯅꯕ ꯍꯣꯠꯅꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯍꯧꯁꯥ ꯑꯁꯤꯗ ꯑꯉꯛꯄ ꯀꯌꯥ ꯑꯃ ꯊꯣꯛꯂꯤꯕ ꯑꯁꯤꯗ ꯑꯩꯅ ꯖꯥꯗꯨꯒꯤ ꯁꯪꯁꯥꯔ ꯑꯁꯤꯒꯤ ꯃꯔꯝꯗ ꯏꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯃꯥꯅ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯇꯣꯛꯂꯣ, ꯅꯪꯕꯨ ꯀꯝꯄꯤꯇꯤꯁꯟꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ꯭ꯔꯥ ꯍꯪꯂꯤ꯫ ꯕꯤꯂꯥꯅ ꯑꯩꯅ ꯂꯣꯏꯅꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ, ꯑꯩꯅ ꯄꯔꯤ ꯑꯃꯗꯤ ꯔꯥꯛꯁꯁꯀꯤ ꯂꯞ ꯁ꯭ꯇꯣꯔꯤ ꯑꯃꯒꯤ ꯃꯇꯥꯡꯗ ꯏꯔꯤꯕꯅꯤ꯫ ꯃꯃꯥꯅ ꯌꯥꯝꯅ ꯐꯖꯩ, ꯑꯩꯅ ꯏꯁꯣꯔꯗ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯅꯪꯅ ꯃꯥꯏ ꯄꯥꯛꯅꯕ ꯈꯨꯔꯨꯝꯖꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯀꯣꯂꯦꯖꯇ ꯁ꯭ꯀꯣꯂꯔꯁꯤꯞ ꯐꯪꯅꯕꯒꯤ, ꯅꯪꯒꯤ ꯀꯣꯂꯦꯖꯀꯤ ꯐꯤ ꯑꯃꯇ ꯇꯤꯡꯗꯅꯕꯒꯤ꯫ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯕꯕꯥꯒꯤ ꯁꯔꯗ ꯅꯪꯒꯤ ꯀꯣꯂꯦꯖꯀꯤ ꯐꯤꯒꯤ ꯄꯩꯁꯥ ꯅꯤꯔꯨꯕ ꯇꯥꯕꯅꯤ꯫ ꯅꯪꯗꯤ ꯅꯪꯒꯤ ꯕꯕꯥꯕꯨ ꯈꯪꯂꯤꯕꯗꯨꯅꯤ, ꯄꯩꯁꯥ ꯍꯪꯂꯨꯕꯗ ꯅꯨꯄꯤꯅ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯄꯩꯁꯥ ꯃꯥꯡꯍꯟꯕ ꯄꯥꯝꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯥꯅ ꯏꯃꯥ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯑꯩꯅ ꯃꯥꯏ ꯄꯥꯛꯀꯅꯤ, ꯄ꯭ꯔꯣꯃꯤꯁ ꯍꯥꯏꯔꯒ ꯃꯃꯥꯗ ꯀꯣꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯤꯂꯥꯅ ꯀꯣꯂꯦꯖ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯑꯁꯋꯠꯀꯤ ꯃꯨꯔꯇꯤ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯕꯟꯇꯤꯀꯥ ꯂꯥꯛꯇꯨꯅ ꯀꯩꯗꯧꯔꯕꯒꯦ, ꯉꯁꯤ ꯑꯁꯤ ꯀꯝꯄꯤꯇꯤꯁꯟꯅꯤ ꯍꯥꯏꯕ ꯀꯥꯎꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯥꯂꯤꯀꯥꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯀꯝꯄꯤꯇꯤꯁꯟ ꯑꯁꯦ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯤꯇ꯭ꯌ, ꯃꯌꯥꯝꯅꯗꯤ ꯑꯗꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯁꯦ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒ ꯂꯥꯛꯇꯨꯅ ꯃꯥꯂꯤꯀꯥꯗ ꯉꯁꯤꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯆꯤꯐ ꯒꯦꯁ ꯑꯣꯏꯒꯗꯧꯔꯤꯕꯁꯦ ꯑꯩꯒꯤ ꯏꯃꯥꯅꯤ, ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯒꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯝꯄ꯭ꯔꯦꯁ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯂꯤꯀꯥꯅ ꯑꯩ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯁꯔꯨꯛ ꯌꯥꯗꯕꯅꯤ, ꯑꯗꯤꯒꯤ ꯏꯃꯥꯕꯨ ꯏꯝꯄ꯭ꯔꯦꯁ ꯇꯧꯅꯕꯒꯤ ꯍꯥꯏꯔꯤ꯫ ꯅꯨꯄꯤ ꯑꯃꯅ ꯅꯪꯉꯣꯟꯗ ꯁꯩꯔꯦꯡꯁꯨ ꯑꯃꯠꯇ ꯂꯩꯇꯅ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯁꯦꯝ ꯁꯥꯕꯁꯨ ꯅꯠꯇꯅ ꯅꯪꯅ ꯀꯝꯗꯧꯅ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯤ꯫ ꯃꯥꯂꯤꯀꯥꯅ ꯕꯤꯂꯥ ꯑꯁꯤ ꯆꯠꯈꯤꯕꯁꯤ ꯎꯔꯝꯃꯤ꯫ ꯅꯦꯛꯁꯁꯤꯟꯗ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯄꯨꯂꯤꯁ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯉꯁꯤꯁꯨ ꯖꯪꯒꯜꯗ ꯁꯥꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯕꯗꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯁꯤꯕꯒꯤ ꯍꯛꯆꯥꯡ ꯐꯪꯂꯦ, ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯤꯖꯤꯟꯕ ꯆꯠꯇꯕ ꯌꯥꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯊꯛ ꯊꯣꯡꯕꯁꯤꯡꯅ ꯆꯤꯐ ꯒꯦꯁꯠꯀꯤ ꯁꯦꯟꯅꯅꯕꯒꯤ ꯊꯥꯔꯛꯂꯤ꯫ ꯀꯟꯁꯇꯦꯕꯜ ꯑꯁꯤꯅ ꯁꯔ ꯅꯪꯅ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯁꯥꯅ ꯍꯥꯠꯂꯤꯕꯅꯤ ꯍꯥꯏꯕꯁꯦ? ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯖꯪꯒꯜꯗ ꯁꯥ ꯂꯩꯔꯤꯕꯗꯨꯅꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯟꯁꯇꯦꯕꯜ ꯑꯃ ꯆꯦꯜꯂꯛꯇꯨꯅ ꯁꯔ ꯀꯣꯂꯦꯖꯀꯤ ꯒꯦꯠ ꯃꯌꯥꯗ ꯅꯨꯄꯥ ꯑꯃꯅ ꯒꯥꯔꯤ ꯈꯥꯝꯖꯤꯜꯍꯧꯔꯦ, ꯂꯧꯊꯣꯛꯎ ꯍꯥꯏꯕꯁꯨ ꯌꯥꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯂꯥꯛꯇꯨꯅ ꯒꯥꯔꯤ ꯑꯁꯤ ꯀꯅꯥꯅ ꯈꯥꯝꯖꯤꯜꯂꯤꯕꯅꯣ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯐ ꯒꯦꯁꯠ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤ꯫ ꯆꯤꯐ ꯒꯦꯁꯠ ꯑꯣꯏꯔꯤꯕꯁꯤ ꯄꯊꯝꯒꯤ ꯃꯆꯟꯅꯨꯄꯤ ꯌꯥꯃꯤꯅꯤꯅꯤ꯫ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯃꯦꯝ ꯑꯩꯅ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ ꯒꯥꯔꯤ ꯑꯁꯤ ꯂꯧꯊꯣꯛꯅꯕꯒꯤ, ꯑꯗꯨꯕꯨ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯤꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯣꯐꯤꯁꯥꯔ ꯑꯁꯤꯗ ꯍꯪꯉꯤ꯫ ꯍꯧꯖꯤꯛ ꯔꯥꯅꯞ ꯑꯁꯤ ꯎꯠꯂꯛꯂꯤ, ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯁꯤ ꯈꯥꯝꯖꯤꯜꯂꯤꯕꯅꯤ, ꯃꯍꯥꯛ ꯑꯁꯤ ꯃꯨꯚꯤ ꯑꯁꯤꯒꯤꯗꯤ ꯍꯦꯔꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯔꯥꯅꯞꯅ ꯀꯟꯁꯇꯦꯕꯜ ꯑꯃꯗ ꯁꯔ ꯑꯁꯦꯡꯕꯗꯤ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯍꯧꯗꯣꯡ ꯑꯃꯅ ꯃꯆꯥ ꯑꯁꯤ ꯀꯣꯛꯁꯤꯟꯗꯨꯅ ꯂꯩꯔꯤ, ꯒꯥꯔꯤ ꯑꯁꯤ ꯊꯧꯗꯣꯛꯂꯨꯔꯕꯗꯤ ꯃꯆꯥꯁꯨ ꯍꯧꯗꯣꯡꯁꯨ ꯂꯣꯏꯅ ꯁꯣꯛꯂꯅꯤ, ꯃꯁꯤꯒꯤꯅꯤ ꯑꯩꯅ ꯈꯥꯝꯂꯤꯕꯁꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯌꯥꯃꯤꯅꯤꯁꯨ ꯔꯥꯅꯞꯀꯤ ꯃꯌꯥꯗ ꯂꯥꯛꯂꯤ꯫ ꯔꯥꯅꯞ ꯑꯁꯤꯗꯤ ꯑꯁꯋꯠꯀꯤ ꯃꯆꯥꯅꯤ, ꯑꯗꯨꯒ ꯌꯥꯃꯤꯅꯤ ꯑꯃꯗꯤ ꯑꯁꯋꯠꯇꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ꯫ ꯑꯁꯋꯠꯇꯤ ꯁꯤꯈ꯭ꯔꯕꯅꯤ, ꯔꯥꯅꯞꯇꯤ ꯌꯥꯃꯤꯅꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯔꯥꯅꯞꯅ ꯌꯥꯃꯤꯅꯤꯗ ꯏꯅꯦ ꯒꯥꯔꯤ ꯑꯁꯤ ꯊꯧꯗꯣꯛꯂꯨꯔꯕꯗꯤ ꯍꯧꯗꯣꯡ ꯑꯁꯤ ꯁꯣꯛꯂꯅꯤ ꯍꯥꯏꯕꯒ ꯑꯗꯤꯅ ꯔꯥꯅꯞ ꯑꯁꯤ ꯐꯨꯒꯦ ꯇꯧꯔꯤ, ꯑꯗꯨꯕꯨ ꯑꯗꯤ ꯑꯁꯤꯗꯤ ꯌꯥꯃꯤꯅꯤꯒꯤ ꯃꯆꯥꯅꯤ꯫ ꯃꯍꯥꯛꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯑꯗꯤꯗ ꯔꯥꯅꯞꯄꯨ ꯊꯥꯗꯣꯛꯅꯕ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯊꯥꯗꯣꯛꯂꯤ꯫ ꯌꯥꯃꯤꯅꯤꯅ ꯅꯪ ꯑꯁꯦ ꯅꯪꯒꯤ ꯕꯕꯥꯒ ꯆꯞ ꯃꯥꯟꯅꯩ, ꯅꯪꯒꯤ ꯕꯕꯥꯗꯤ ꯊꯃꯣꯏ ꯁꯦꯡꯕꯅꯤ, ꯃꯤꯑꯣꯏꯕꯒꯤ ꯌꯥꯝꯅ ꯈꯟꯕꯅꯤ, ꯃꯤꯑꯣꯏꯕꯅ ꯁꯣꯛꯂꯒ ꯆꯩꯅꯥꯅ ꯃꯉꯣꯟꯗ ꯐꯪꯕꯅꯤ ꯍꯥꯏꯔꯒ ꯌꯥꯃꯤꯅꯤꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯑꯁꯋꯠꯅ ꯃꯌꯥꯝꯕ ꯄꯊꯝꯗ ꯑꯩꯅ ꯈꯟꯕ ꯂꯣꯏꯔꯕꯅꯤ, ꯏꯌꯥꯝꯕꯅ ꯁꯤꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤ꯫ ꯄꯊꯝꯅ ꯅꯍꯥꯛ ꯀꯥꯎꯔꯕ ꯃꯥꯜꯂꯦ, ꯑꯩꯈꯣꯏ ꯑꯁꯦ ꯔꯥꯛꯁꯁꯅꯤ, ꯑꯩꯈꯣꯏꯗꯤ ꯁꯤꯕ ꯀꯔꯤꯁꯨ ꯅꯥꯏꯔꯣꯏ꯫ ꯑꯁꯋꯠꯅ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯌꯥꯝꯕꯒ ꯃꯇꯝ ꯄꯨꯝꯕꯗ ꯑꯗꯨꯝ ꯂꯩꯃꯤꯟꯅꯒꯅꯤ, ꯅꯪꯕꯨ ꯐꯨꯝꯕ ꯃꯐꯝ ꯑꯗꯨꯗꯁꯨ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯁꯨ ꯐꯨꯝꯒꯅꯤ, ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯅꯤ, ꯑꯩꯈꯣꯏ ꯑꯁꯦ ꯏ ꯃꯔꯤ ꯑꯃꯇꯅꯤ ꯍꯥꯏꯔꯤ꯫ ꯄꯊꯝꯅ ꯌꯥꯃꯤꯅꯤꯅ ꯍꯥꯏꯕ ꯆꯨꯝꯃꯤ, ꯅꯍꯥꯛ ꯍꯤꯟꯗꯤ ꯐꯤꯂꯝ ꯌꯥꯝꯅ ꯌꯦꯡꯉꯤ, ꯅꯪꯅ ꯑꯩꯕꯨ ꯏꯃꯣꯁꯅꯦꯜ ꯑꯣꯏꯅꯕ ꯑꯗꯨꯝ ꯇꯧꯏ, ꯅꯪꯅ ꯀꯔꯤꯒꯤ ꯔꯥꯏꯇꯔ ꯑꯣꯏꯔꯝꯗ꯭ꯔꯤꯕꯅꯣ? ꯑꯁꯋꯠꯅ ꯀꯃꯥꯏꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯣ, ꯑꯩꯈꯣꯏꯗꯤ ꯃꯤꯑꯣꯏꯕꯁꯨ ꯅꯠꯇꯅ ꯍꯥꯏꯅ ꯍꯥꯏꯅꯈꯤꯕ ꯀꯌꯥ ꯑꯁꯤ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯌꯥꯃꯤꯅꯤꯅ ꯑꯁꯋꯠ ꯑꯁꯦ ꯍꯤꯔꯣꯅꯤ, ꯍꯤꯔꯣ꯫
ꯃꯍꯥꯛ ꯑꯁꯤ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕꯅꯤ ꯉꯁꯤꯁꯨ ꯂꯩꯔꯝꯂꯒꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯦꯞꯂꯝꯒꯅꯤ ꯍꯥꯏꯔꯒ ꯍꯧꯗꯣꯡ ꯑꯁꯤꯗ ꯃꯃꯤꯠ ꯃꯁꯨ ꯑꯣꯟꯗꯨꯅ ꯌꯦꯡꯂꯤ ꯃꯁꯤꯗꯒꯤ ꯍꯧꯗꯣꯡ ꯑꯁꯤꯁꯨ ꯎꯕꯗꯒꯤ ꯃꯁꯥꯒ ꯄꯨꯟꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯌꯥꯃꯤꯅꯤꯁꯨ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯃꯥꯡꯗ ꯋꯥꯔꯤ ꯂꯤꯈꯤꯕ ꯑꯍꯜ ꯑꯃꯗꯤ ꯋꯥꯔꯤ ꯇꯥꯈꯤꯕ ꯅꯍꯥ ꯑꯁꯤ ꯎꯠꯂꯛꯂꯤ ꯅꯍꯥ ꯑꯁꯤꯅ ꯑꯍꯜ ꯑꯁꯤꯗ ꯀꯅꯥꯅꯣ ꯅꯨꯄꯤꯁꯤꯕꯨ ꯍꯥꯏꯅ ꯍꯪꯉꯤ ꯑꯍꯜ ꯑꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯍꯥꯛꯅ ꯂꯝ ꯑꯁꯤ ꯁꯦꯝꯒꯠꯂꯤꯕꯅꯤ ꯃꯍꯥꯛꯀꯤ ꯂꯝ ꯖꯪꯒꯜ ꯍꯣꯇꯦꯜꯁꯤꯡ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤ ꯅꯦꯛꯁꯤꯡꯗ ꯃꯥꯂꯤꯀꯥ ꯑꯁꯤ ꯕꯤꯂꯥꯒꯤ ꯃꯌꯥꯗ ꯂꯥꯛꯇꯨꯅ ꯕꯤꯂꯥꯒꯤ ꯂꯥꯏ ꯑꯁꯤ ꯌꯦꯡꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯅꯪꯅ ꯔꯥꯛꯁꯁ ꯑꯃꯗꯤ ꯄꯔꯤꯒꯤ ꯂꯥꯏꯁꯨ ꯌꯦꯛꯂꯤ ꯁꯩꯔꯦꯡꯁꯨ ꯏꯔꯤ ꯑꯗꯨꯕꯨ ꯕꯤꯂꯥ ꯃꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯁꯦ ꯂꯩꯇ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯑꯃꯅ ꯔꯥꯛꯁꯁ ꯑꯁꯤꯗꯤ ꯂꯩ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯄꯥꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯥꯂꯤꯀꯥꯅ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯕꯤꯂꯥ ꯅꯪꯒꯤ ꯁꯩꯔꯦꯡ ꯑꯁꯤ ꯑꯩ ꯌꯥꯝꯅ ꯄꯥꯝꯃꯤ ꯃꯁꯤꯃꯗꯤ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯁ꯭ꯇꯦꯖꯇ ꯑꯩ ꯃꯁꯤ ꯄꯥꯔꯒꯦ ꯍꯥꯏꯔꯒ ꯆꯠꯀꯦ ꯇꯧꯔꯤ ꯕꯤꯂꯥꯅ ꯃꯥꯂꯤꯀꯥ ꯃꯁꯤ ꯅꯉꯣꯟꯗ ꯄꯤꯕ ꯉꯝꯂꯣꯏ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯏꯃꯥꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯒꯗꯤ ꯁ꯭ꯀꯣꯂꯔꯁꯤꯞ ꯐꯪꯒꯗꯧꯔꯤꯕꯅꯤ ꯑꯩꯒꯤ ꯐꯤ ꯍꯨꯜꯂꯣꯏꯗꯧꯔꯤꯕꯅꯤ ꯃꯥꯂꯤꯀꯥꯅ ꯉꯁꯤ ꯑꯁꯤ ꯑꯗꯤꯒꯤ ꯏꯃꯥꯅ ꯆꯤꯐ ꯒꯦꯁ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯥꯕꯨ ꯏꯝꯄ꯭ꯔꯦꯁ ꯇꯧꯍꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯀꯔꯤꯒꯨꯝꯕ ꯏꯝꯄ꯭ꯔꯦꯁ ꯑꯣꯏꯈ꯭ꯔꯕꯗꯤ ꯑꯩ ꯑꯃꯗꯤ ꯑꯗꯤ ꯂꯨꯍꯣꯡꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯅ ꯋꯥꯔꯤꯕꯅꯣ ꯐꯤꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯕꯕꯥꯗ ꯍꯥꯏꯔꯒ ꯀꯣꯂꯦꯖꯀꯤ ꯐꯤꯁꯤꯡ ꯑꯗꯨ ꯊꯤꯍꯟꯒꯦ ꯍꯥꯏꯔꯤ ꯕꯤꯂꯥꯅ ꯌꯥꯅꯤꯡꯗꯅ ꯃꯥꯂꯤꯀꯥ ꯑꯩ ꯀꯅꯥꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯝꯗꯦ ꯍꯥꯏꯖꯔꯤ ꯃꯥꯂꯤꯀꯥꯅ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯍꯥꯟꯅꯗꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯂꯥꯛꯈ꯭ꯔꯕꯗꯨꯅꯤ ꯃꯁꯤꯃꯗꯤ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯔꯒ ꯁꯩꯔꯦꯡ ꯑꯃꯗꯤ ꯗ꯭ꯔꯣꯌꯤꯡ ꯑꯁꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯔꯥꯅꯞ ꯑꯁꯤ ꯂꯥꯛꯄꯗ ꯃꯥꯂꯤꯀꯥ ꯑꯁꯤ ꯎꯕꯗꯒꯤ ꯃꯍꯥꯛꯅ ꯉꯥꯎꯖꯈ꯭ꯔꯦ ꯑꯗꯨꯒ ꯆꯪꯁꯤꯜꯂꯒ ꯃꯥꯂꯤꯀꯥꯕꯨ ꯀꯧꯗꯨꯅ ꯅꯍꯥꯛ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯌꯥꯎꯒꯗꯧꯔꯤꯕ꯭ꯔꯥ ꯍꯪꯂꯤ ꯑꯗꯨꯕꯨ ꯃꯥꯂꯤꯀꯥꯅ ꯌꯥꯎꯒꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯑꯁꯤ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯦꯡꯀꯔ ꯑꯃꯅ ꯁꯨꯒꯦꯁ ꯌꯥꯃꯤꯅꯤ ꯔꯥꯏꯆꯟꯕꯨ ꯁ꯭ꯇꯦꯖꯇ ꯀꯧꯈꯠꯂꯤ ꯌꯥꯃꯤꯅꯤ ꯑꯁꯤ ꯂꯥꯛꯇꯨꯅ ꯃꯌꯥꯝꯗ ꯕꯥꯁꯟ ꯄꯤꯔꯤ ꯌꯥꯃꯤꯅꯤꯅ ꯍꯥꯏꯔꯤ ꯑꯩꯅ ꯆꯍꯤ ꯀꯌꯥꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯗꯨꯅ ꯂꯩꯔꯛꯂꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯅꯤꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯍꯨꯝꯁꯨꯕ ꯏꯌꯥꯝꯕ ꯑꯗꯨꯁꯨ ꯃꯥꯡꯈꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯩ ꯑꯁꯤ ꯑꯐꯕ ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯏꯆꯥꯅꯨꯄꯥ ꯑꯍꯨꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯩꯅ ꯕꯤꯖꯤꯅꯦꯁ ꯑꯁꯤꯗ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯖꯦꯅꯦꯔꯦꯁꯟ ꯑꯁꯤꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯥꯏꯊꯤꯔꯦ ꯍꯥꯏꯔꯒ ꯁꯣꯟꯊꯒꯅꯨ ꯍꯟꯕ ꯂꯩꯇꯅ ꯍꯣꯠꯅꯧ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯁꯤꯎꯒꯦꯁꯀꯤ ꯐꯝꯐꯝꯗ ꯐꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯦꯡꯀꯔ ꯑꯁꯤꯅ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯍꯧꯔꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤ ꯊꯤꯔꯤ ꯑꯔꯣꯏꯕꯗ ꯃꯥꯂꯤꯀꯥꯒꯤ ꯁꯩꯔꯦꯡ ꯑꯁꯤ ꯊꯤꯅꯕ ꯀꯧꯊꯣꯔꯛꯂꯤ ꯃꯥꯂꯤꯀꯥꯅ ꯃꯌꯥꯝꯗ ꯑꯩꯒꯤ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯗꯤ ꯔꯥꯛꯁꯁ ꯑꯃꯒ ꯄꯔꯤ ꯑꯃꯒ ꯅꯨꯡꯁꯤꯅꯕꯒꯤꯅꯤ ꯍꯥꯏꯔꯒ ꯁꯩꯔꯦꯡ ꯑꯁꯤ ꯄꯥꯔꯛꯂꯤ ꯅꯨꯄꯤ ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯛ ꯐꯖꯩ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯑꯃꯕꯨ ꯊꯃꯣꯏꯗ ꯅꯨꯡꯁꯤꯈꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅꯈꯤ ꯑꯗꯨꯕꯨ ꯀꯅꯥꯅ ꯈꯪꯅꯤ ꯁꯤꯕꯒꯤ ꯃꯇꯝ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯣ ꯈꯔ ꯇꯣꯉꯥꯜꯂꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯀꯤꯒꯜꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯔꯥꯖ ꯄꯔꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯄꯔꯤꯂꯣꯛꯇꯒꯤ ꯂꯥꯛꯂꯤꯕꯅꯤ ꯂꯥꯟꯊꯦꯡꯅꯅꯕꯒꯤ ꯔꯥꯛꯁꯁ ꯑꯃꯒꯤ ꯂꯥꯏꯅꯤꯡꯕꯨ ꯊꯨꯒꯥꯏꯅꯕꯒꯤ ꯔꯥꯛꯁꯁꯅ ꯈꯪꯈꯤꯕꯗꯒꯤ ꯅꯨꯄꯥ ꯑꯗꯣ ꯈꯨꯗꯣꯡꯊꯤꯕ ꯅꯪꯈꯤ ꯅꯨꯄꯥ ꯑꯁꯤꯅ ꯂꯃꯟ ꯈꯨꯝꯗꯨꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯄꯔꯤ ꯑꯗꯨꯕꯨ ꯂꯨꯍꯣꯡꯈꯤ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯃꯈꯨꯠꯇ ꯅꯨꯡꯁꯤꯕ ꯑꯃ ꯁꯤꯈꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯀꯨꯏꯔꯕꯒꯤ ꯋꯥꯔꯤꯅꯤ ꯁꯥꯞ ꯐꯪꯂꯕ ꯅꯨꯡꯁꯤꯕ ꯑꯅꯤꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯔꯒ ꯁꯩꯔꯦꯡ ꯑꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯃꯤꯅꯤ ꯑꯁꯤꯗꯤ ꯁꯩꯔꯦꯡ ꯑꯁꯤ ꯇꯥꯔꯒ ꯃꯁꯥ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯗꯨꯅ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯟꯖꯔꯤ ꯍꯧꯖꯤꯛ ꯌꯥꯃꯤꯅꯤꯅ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯂꯤ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯈꯤꯕ ꯀꯌꯥꯒꯤ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯤ ꯂꯣꯏꯅ ꯐꯖꯩ ꯑꯗꯨꯕꯨ ꯃꯌꯥꯝꯗꯒꯤ ꯐꯖꯕ ꯋꯥꯔꯤ ꯑꯃ ꯑꯩꯅ ꯈꯪꯒꯠꯂꯦ ꯉꯁꯤꯒꯤ ꯋꯤꯅꯔ ꯑꯁꯤꯗꯤ ꯔꯥꯛꯁꯁ ꯑꯃꯗꯤ ꯄꯔꯤꯒꯤ ꯂꯞ ꯁ꯭ꯇꯣꯔꯤꯁꯤꯅꯤ ꯍꯥꯏꯔꯒ ꯃꯥꯂꯤꯀꯥꯅ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯄ꯭ꯔꯥꯏꯖ ꯑꯁꯤꯁꯨ ꯐꯪꯈ꯭ꯔꯦ ꯕꯤꯂꯥꯗꯤ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯍꯥꯛꯇꯤ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗꯁꯨ ꯁꯔꯨꯛ ꯌꯥꯕ ꯐꯪꯈꯤꯗ꯭ꯔꯦ ꯌꯥꯃꯤꯅꯤꯅ ꯃꯥꯂꯤꯀꯥꯕꯨ ꯑꯗꯤꯒꯤ ꯃꯌꯥꯗ ꯆꯪꯈꯤꯕꯁꯤ ꯎꯔꯝꯃꯤ ꯍꯧꯖꯤꯛ ꯌꯥꯃꯤꯅꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒ ꯄꯨꯟꯅ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯑꯗꯤꯗ ꯅꯨꯄꯤ ꯑꯗꯨ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯑꯗꯤꯅ ꯈꯪꯉꯤ ꯃꯥꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯔꯤ ꯃꯃꯥꯅ ꯑꯩ ꯃꯥꯒ ꯎꯅꯕ ꯄꯥꯝꯃꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯔꯇꯤꯗ ꯃꯍꯥꯛꯄꯨ ꯏꯟꯚꯥꯏꯠ ꯇꯧ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯂꯤꯀꯥ ꯑꯁꯤ ꯑꯗꯤꯒꯤ ꯃꯌꯥꯗ ꯂꯥꯛꯂꯤ ꯑꯗꯤꯅ ꯍꯔꯥꯎꯅ ꯅꯪ ꯏꯃꯥꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯠꯂꯦ ꯏꯃꯥꯅ ꯅꯪꯕꯨ ꯄꯥꯔꯇꯤꯗ ꯂꯥꯛꯅꯕ ꯍꯥꯏꯔꯝꯂꯦ ꯍꯥꯏꯔꯤ ꯃꯥꯂꯤꯀꯥꯅ ꯌꯥꯝꯅ ꯐꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯕ ꯑꯩ ꯇꯧꯖꯔꯒꯦ ꯍꯥꯏꯔꯒ ꯍꯔꯥꯎꯅ ꯑꯗꯤꯗ ꯀꯣꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯞ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯃꯌꯥꯗ ꯂꯥꯛꯂꯤ ꯃꯍꯥꯛꯇꯤ ꯃꯥꯂꯤꯀꯥꯕꯨ ꯇꯥꯟꯅꯖꯔꯛꯄꯅꯤ ꯑꯗꯤꯅ ꯔꯥꯅꯞꯄꯨ ꯎꯔꯗꯨꯅ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯥꯌꯣꯛꯅꯔꯨꯈꯤꯒꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯔꯒ ꯑꯗꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯔꯥꯅꯞꯄꯨ ꯐꯨꯔꯤ ꯃꯃꯥꯒꯤ ꯒꯥꯔꯤ ꯈꯥꯝꯍꯟꯕꯒꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯊꯣꯛꯍꯟꯕꯒꯤ ꯌꯥꯃꯤꯅꯤꯒꯤ ꯃꯆꯥꯁꯤꯡ ꯑꯁꯤꯗꯤ ꯔꯥꯅꯞꯀꯤ ꯃꯅꯥꯎꯅꯨꯄꯥ ꯉꯥꯛꯇꯅꯤ ꯔꯥꯅꯞꯇꯤ ꯏꯆꯝ ꯆꯝꯅ ꯂꯩꯖꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ ꯃꯥꯕꯨ ꯐꯨꯔꯤꯕ ꯑꯁꯤꯗ ꯃꯅꯥꯎꯄꯥꯁꯤꯡꯗ ꯐꯨꯕꯤꯗꯅꯕ ꯍꯥꯏꯖꯔꯤ ꯑꯁꯨꯝꯅ ꯔꯥꯅꯞꯄꯨ ꯃꯅꯥꯎꯄꯥꯁꯤꯡꯗ ꯐꯨꯔꯝꯂꯒ ꯃꯇꯨꯡꯗ ꯇꯧꯗꯅꯕ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯔꯥꯅꯞ ꯑꯁꯤ ꯁꯣꯛꯇꯨꯅ ꯇꯥꯔꯒ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯒꯥꯔꯤ ꯈꯥꯝꯗ꯭ꯔꯕꯗꯤ ꯍꯧꯗꯣꯡ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯁꯣꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯁꯣꯟꯖꯔꯤ ꯍꯧꯖꯤꯛ ꯑꯗꯤ ꯍꯣꯏꯁꯤ ꯀꯣꯂꯦꯖ ꯑꯁꯤꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ
ꯑꯥꯗꯤꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯉꯁꯤ ꯑꯁꯤ ꯑꯩꯒꯤ ꯕꯥꯔꯗꯦꯅꯤ ꯃꯨꯠ ꯑꯁꯦ ꯌꯥꯝꯅ ꯑꯣꯞꯂꯩ ꯀꯔꯤꯅꯣꯝꯗꯤ ꯇꯧꯁꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯥꯀꯟ ꯑꯃꯗꯅ ꯑꯕꯟꯇꯤꯀꯥꯅ ꯃꯃꯥꯟꯅꯕꯤ ꯑꯃꯗ ꯉꯁꯤ ꯑꯁꯤ ꯑꯩꯒꯤ ꯕꯕꯥꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯐꯨꯗ ꯑꯣꯔꯗꯔ ꯑꯃ ꯂꯩꯍꯧꯏ ꯕꯕꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯈꯤꯒꯦ ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯑꯗꯨꯅ ꯑꯩ ꯖꯪꯒꯜꯂꯣꯝꯗ ꯂꯝꯕꯤ ꯁꯝꯂꯒ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯒ ꯑꯕꯟꯇꯤꯀꯥ ꯑꯁꯤ ꯆꯠꯈ꯭ꯔꯤ ꯑꯗꯨꯕꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯥꯗꯤ ꯍꯣꯏꯅ ꯂꯣꯏꯅ ꯇꯥꯍꯧꯔꯦ ꯑꯗꯨꯒ ꯑꯕꯟꯇꯤꯀꯥꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯏꯟꯅꯈꯤꯔꯝꯃꯤ ꯅꯍꯥ ꯑꯃꯅ ꯋꯥꯔꯤ ꯂꯤꯈꯤꯕ ꯑꯍꯜ ꯑꯁꯤꯗ ꯔꯥꯛꯁꯁꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯗꯤ ꯃꯈꯣꯏ ꯑꯇꯣꯞꯄ ꯑꯇꯩꯗꯗꯤ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯪꯂꯤ ꯑꯍꯜ ꯑꯁꯤꯅ ꯔꯥꯛꯁꯁ ꯈꯔꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕꯒꯤ ꯖꯒꯥ ꯐꯪꯈꯤ ꯃꯁꯤ ꯃꯈꯣꯏꯅ ꯂꯣꯠꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯁꯃꯥꯖ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕꯁꯦ ꯈꯪꯈ꯭ꯔꯕꯗꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯛꯀꯅꯤ ꯃꯈꯣꯏꯅ ꯏꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯂꯩꯔꯒꯗꯤ ꯃꯤꯑꯣꯏꯕ ꯑꯁꯤ ꯈꯨꯗꯣꯡꯊꯤꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯅ ꯃꯤꯑꯣꯏꯕꯕꯨ ꯆꯥꯔꯒ ꯇꯥꯏꯁꯟꯕꯅ ꯁꯥꯗ ꯇꯥꯏꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯔꯤ ꯁꯣꯝꯗꯅ ꯑꯕꯟꯇꯤꯀꯥ ꯑꯁꯤ ꯖꯪꯒꯜ ꯑꯁꯤꯗ ꯂꯥꯛꯂꯤ ꯑꯗꯤ ꯎꯗꯤꯠ ꯑꯃꯗꯤ ꯅꯥꯛꯁ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯏꯟꯅꯔꯛꯂꯤ ꯑꯕꯟꯇꯤꯀꯥꯗꯤ ꯖꯪꯒꯜꯒ ꯑꯣꯏꯕꯒ ꯑꯀꯤꯕ ꯐꯥꯎꯔꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯟꯅꯔꯛꯄꯒꯁꯨ ꯐꯥꯎꯔꯤ ꯑꯁꯨꯝꯅ ꯄꯥꯈꯠꯅ ꯁꯦꯟꯆꯠ ꯆꯠꯂꯤ ꯍꯧꯖꯤꯛ ꯑꯗꯤ ꯍꯣꯏꯁꯨ ꯔꯥꯛꯁꯁ ꯑꯣꯟꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯑꯕꯟꯇꯤꯀꯥꯅ ꯃꯈꯣꯏ ꯑꯁꯤ ꯑꯁꯣꯡꯕ ꯃꯔꯨꯝꯗ ꯂꯩꯔꯤꯕꯁꯤ ꯎꯠꯊꯣꯛꯈ꯭ꯔꯦ ꯔꯥꯛꯁꯁꯀꯤ ꯁꯛꯂꯣꯟꯗ ꯃꯁꯤ ꯎꯕꯗꯒꯤ ꯑꯕꯟꯇꯤꯀꯥ ꯑꯁꯤ ꯂꯥꯎꯗꯨꯅ ꯆꯦꯟꯈ꯭ꯔꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯕꯟꯇꯤꯀꯥꯕꯨ ꯍꯥꯠꯅꯕ ꯃꯁꯥ ꯑꯁꯤ ꯆꯥꯎꯈꯠꯇꯨꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯅ ꯑꯕꯟꯇꯤꯀꯥꯅ ꯆꯦꯜꯂꯛꯄꯗ ꯂꯝꯕꯤꯗ ꯄꯨꯂꯤꯁ ꯆꯦꯛ ꯄꯣꯁꯠ ꯂꯩꯔꯝꯕꯗꯒꯤ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯄꯨꯂꯤꯁꯇ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯀꯌꯥ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯂꯤꯁꯇ ꯂꯤꯔꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯑꯗꯤ ꯍꯣꯏꯅꯁꯨ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯤ ꯅꯦꯛꯁꯤꯟꯗ ꯑꯗꯤ ꯎꯗꯤꯠ ꯑꯃꯗꯤ ꯅꯥꯛꯁ ꯃꯃꯥ ꯌꯥꯝꯃꯤꯅꯤꯅ ꯇꯔꯨꯛꯅ ꯍꯥꯏꯕꯗ ꯅꯈꯣꯏ ꯑꯍꯨꯝꯅ ꯔꯅꯞꯄꯨ ꯃꯔꯝ ꯂꯩꯇꯅ ꯐꯨꯏ ꯍꯥꯏꯅ ꯍꯥꯏꯔꯤ ꯁꯣꯝꯗꯅ ꯔꯅꯞ ꯑꯁꯤ ꯃꯄꯥꯒꯤ ꯃꯨꯔꯇꯤ ꯃꯌꯥꯗ ꯐꯝꯗꯨꯅ ꯀꯞꯇꯨꯅ ꯃꯄꯥꯗ ꯕꯕꯥ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯆꯠꯈꯤꯕꯅꯣ ꯅꯪ ꯂꯩꯔꯝꯂꯒꯗꯤ ꯏꯅꯥꯎꯁꯤꯡꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯐꯨꯔꯝꯂꯣꯏ ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯤꯔꯝꯒꯅꯤ ꯍꯥꯏꯔꯒ ꯀꯞꯂꯤ ꯁꯣꯝꯗꯅ ꯌꯥꯝꯃꯤꯅꯤꯅ ꯑꯩꯅ ꯍꯟꯖꯟ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯔꯅꯞꯄꯨ ꯀꯤꯍꯟꯗꯨꯅ ꯅꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯅꯕꯒꯤ ꯅꯈꯣꯏꯅ ꯃꯥꯕꯨ ꯍꯥꯠꯄ ꯌꯥꯗꯦ ꯅꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯁꯝꯄꯇꯤ ꯈꯨꯗꯤꯡꯃꯛ ꯔꯅꯞꯀꯤꯅꯤ ꯑꯁꯣꯠꯅ ꯃꯥꯒꯤꯗꯃꯛꯇ ꯊꯝꯂꯝꯂꯒ ꯁꯤꯈ꯭ꯔꯕꯅꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯔꯅꯞꯀꯤꯅꯤ ꯑꯩꯈꯣꯏꯅ ꯂꯟ ꯊꯨꯝ ꯁꯝꯄꯇꯤ ꯑꯁꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯃꯉꯣꯟꯗ ꯍꯥꯠꯄ ꯀꯔꯤꯝꯇ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤ ꯄꯣꯠꯁꯛ ꯑꯍꯨꯝ ꯆꯪꯏ ꯏꯀꯥꯏ ꯈꯨꯝꯅꯕ ꯁꯦꯜ ꯊꯨꯝ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯑꯁꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒ ꯍꯥꯟꯅꯗꯒꯤ ꯂꯩꯃꯤꯟꯅꯔꯕ ꯇꯔꯨꯛ ꯑꯁꯤ ꯂꯥꯛꯇꯨꯅ ꯐꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯡꯉꯨ ꯍꯥꯏꯅ ꯌꯥꯃꯤꯅꯤꯗ ꯍꯥꯏꯔꯛꯂꯤ ꯑꯗꯨꯕꯨ ꯌꯥꯃꯤꯅꯤꯅ ꯌꯦꯡꯂꯨꯕꯗ ꯑꯗꯤ ꯍꯣꯏꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯨꯕ ꯑꯕꯟꯇꯤꯀꯥ ꯑꯁꯤꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯥꯅ ꯖꯪꯒꯜꯗ ꯊꯦꯡꯅꯈꯤꯕꯒꯤ ꯃꯔꯝꯗ ꯍꯥꯏꯔꯤ ꯑꯕꯟꯇꯤꯀꯥꯅ ꯖꯪꯒꯜ ꯑꯗꯨꯗ ꯀꯔꯤꯅꯣ ꯑꯃꯗꯤ ꯂꯩꯔꯤ ꯃꯈꯣꯏ ꯑꯗꯨ ꯃꯤꯁꯨ ꯅꯠꯇꯦ ꯁꯥꯁꯨ ꯅꯠꯇꯦ ꯑꯉꯛꯄ ꯃꯈꯜꯒꯤ ꯖꯤꯕ ꯑꯃꯅꯤ ꯑꯃꯈꯛꯇ ꯅꯠꯇꯦ ꯃꯈꯣꯏ ꯑꯍꯨꯝꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯌꯥꯃꯤꯅꯤꯅ ꯃꯆꯥꯁꯤꯡꯗ ꯑꯩꯅ ꯍꯟꯖꯟ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯍꯥꯠꯂꯕꯗꯤ ꯁꯤꯅꯕ ꯍꯥꯠꯂꯨ ꯀꯔꯤꯒꯤ ꯍꯤꯡꯍꯜꯂꯒ ꯍꯜꯂꯛꯂꯤꯕꯅꯣ ꯅꯈꯣꯏ ꯈꯪꯗꯕ꯭ꯔꯥ ꯔꯥꯛꯁꯁ ꯈꯔ ꯈꯛꯇꯅꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯩꯅꯕꯒꯤ ꯏꯁꯣꯔꯅ ꯍꯛꯄꯤꯗꯦ ꯑꯩꯈꯣꯏꯅ ꯀꯨꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯗꯤ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯈꯪꯈꯤꯒꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯖꯍꯟꯅꯨꯝꯗ ꯊꯥꯈꯤꯒꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯑꯁꯤ ꯇꯨꯀꯠꯆꯔꯤꯕꯅꯤ ꯑꯗꯨꯒ ꯏꯟꯖꯤꯟꯁꯤꯡꯅ ꯑꯩꯈꯣꯏ ꯑꯁꯤ ꯄꯥꯝꯗ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯃꯤꯑꯣꯏꯕꯅꯗꯤ ꯑꯩꯈꯣꯏ ꯑꯁꯤ ꯀꯤꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯕꯨ ꯍꯥꯠꯄ ꯇꯥꯔꯕꯁꯨ ꯁꯥꯁꯤꯡꯅ ꯍꯥꯠꯄ ꯃꯥꯟꯅꯕ ꯇꯧ ꯍꯥꯏꯔꯒ ꯑꯗꯤꯒꯤ ꯃꯀꯨꯔꯤ ꯑꯁꯤ ꯃꯦꯠꯂꯒ ꯊꯥꯡꯒꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯑꯩꯁꯨ ꯈꯪꯏ ꯅꯈꯣꯏ ꯏ ꯊꯛꯅꯤꯡꯂꯝꯒꯅꯤ ꯍꯥꯏꯕ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯒꯤ ꯁꯛꯂꯣꯟ ꯑꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯎꯠꯊꯣꯛꯈ꯭ꯔꯕꯗꯤ ꯏꯁꯣꯔꯅ ꯅꯪ ꯖꯍꯟꯅꯨꯝꯗ ꯊꯥꯛꯈꯤꯅꯤ ꯃꯩꯒꯤ ꯃꯔꯛ ꯑꯗꯨꯗ ꯅꯍꯥꯛ ꯂꯩꯒꯅꯤ ꯍꯥꯏꯔꯒ ꯃꯆꯥ ꯑꯁꯤ ꯑꯃꯨꯛ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯈꯥ ꯏꯊꯪ ꯊꯪꯅ ꯂꯩꯔꯤꯕ ꯖꯍꯟꯅꯨꯝꯗ ꯂꯩꯔꯤꯕꯅꯤ ꯌꯥꯝꯅ ꯁꯥꯕ ꯃꯐꯝ ꯑꯃꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯅꯤ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯃꯥꯡꯍꯟꯕ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯏꯆꯟ ꯑꯁꯤ ꯂꯥꯛꯇꯨꯅ ꯌꯥꯃꯤꯅꯤꯗ ꯀꯔꯤꯒꯤ ꯑꯗꯨꯛ ꯁꯥꯎꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯤ ꯌꯥꯃꯤꯅꯤꯅ ꯃꯔꯝꯗꯤ ꯅꯪꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯗ ꯑꯩꯅ ꯂꯨꯍꯣꯡꯂꯨꯕꯒꯤꯅꯤ ꯅꯍꯥꯛꯅ ꯃꯤꯑꯣꯏꯕ ꯑꯣꯏꯔꯝꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯁꯤ ꯁꯛꯇꯤ ꯌꯥꯝꯅ ꯂꯩꯕ ꯀꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯒꯅꯤ ꯔꯥꯏꯆꯟꯅ ꯑꯁꯦꯡꯕꯗꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯅꯍꯥꯛꯀꯤ ꯅꯌꯥꯝꯕꯁꯤꯡ ꯑꯃꯗꯤ ꯕꯕꯥꯒꯤ ꯖꯤꯟ ꯈꯨꯗꯤꯡꯃꯛ ꯃꯆꯥꯅꯨꯄꯥꯁꯤꯡꯗ ꯂꯣꯏꯅ ꯆꯟꯈꯤꯕꯒꯤꯅꯤ ꯑꯗꯨꯒ ꯖꯤꯟ ꯄꯤꯔꯤꯕ ꯑꯗꯨꯁꯨ ꯅꯪꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯌꯥꯃꯤꯅꯤꯗ ꯅꯪꯒꯤ ꯅꯌꯥꯝꯕ ꯄꯇꯝꯁꯨ ꯑꯦꯟꯖꯦꯟꯅ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯗꯨꯁꯨ ꯍꯥꯏꯕꯒ ꯌꯥꯃꯤꯅꯤꯅ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯑꯁꯣꯠꯇ ꯀꯔꯤ ꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯕ ꯍꯥꯏꯅ ꯍꯥꯏꯔꯤ ꯔꯥꯏꯆꯟꯅ ꯗꯥꯔꯂꯤꯡ ꯅꯪꯅ ꯁꯥꯎꯔꯒ ꯅꯪ ꯑꯁꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏ ꯌꯥꯃꯤꯅꯤꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯅ ꯈꯜꯂꯛꯏ ꯅꯪꯕꯨ ꯆꯥꯊꯣꯛꯑꯁꯤꯔꯥ ꯍꯥꯏꯅ ꯍꯥꯏꯔꯒ ꯆꯠꯀꯦ ꯇꯧꯔꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯀꯔꯤꯒꯨꯝꯕ ꯔꯥꯅꯞꯅ ꯔꯥꯛꯁꯁ ꯑꯣꯏꯈꯤꯕꯒ ꯅꯪꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯅꯪꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯃꯥ ꯑꯁꯤ ꯀꯅꯥꯒꯤ ꯏꯅꯣ ꯍꯥꯏꯕ ꯁꯣꯟꯗꯅ ꯔꯥꯅꯞ ꯑꯁꯤ ꯃꯄꯥꯒꯤ ꯃꯨꯔꯇꯤ ꯑꯁꯤꯗ ꯍꯥꯏꯔꯤ ꯑꯩꯁꯨ ꯀꯔꯤꯁꯨ ꯈꯪꯍꯧꯗꯦ ꯅꯪꯉꯣꯟꯗ ꯀꯔꯤ ꯊꯣꯛꯈꯤꯕꯒꯦ ꯅꯪꯒꯤ ꯅꯌꯥꯝꯕꯗꯁꯨ ꯀꯔꯤ ꯊꯣꯛꯈꯤꯕ ꯀꯅꯥꯝꯇꯅ ꯑꯩꯉꯣꯟꯗ ꯃꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯕꯤꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕꯗꯤ ꯕꯕꯥꯒꯤ ꯅꯌꯥꯝꯕꯅꯗꯤ ꯃꯇꯝ ꯄꯨꯝꯕ ꯅꯪꯒꯤ ꯃꯤꯆꯪꯗ ꯑꯗꯨꯝ ꯂꯩ ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯑꯝꯇ ꯅꯪꯍꯟꯗꯦ ꯑꯗꯨꯕꯨ ꯕꯕꯥ ꯑꯩꯕꯨ ꯀꯟꯕꯤꯅꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒ ꯀꯞꯂꯤ ꯁꯣꯝꯗꯅ ꯌꯥꯃꯤꯅꯤꯅ ꯔꯥꯅꯞ ꯑꯁꯤ ꯀꯅꯥꯒꯤ ꯏꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ
ꯑꯩꯅ ꯃꯥꯕꯨ ꯑꯩꯒꯤ ꯃꯈꯥꯗ ꯊꯝꯂꯤꯕꯅꯤ ꯃꯔꯝꯗꯤ ꯃꯄꯥꯒꯨꯝꯅ ꯃꯍꯥꯛꯁꯨ ꯔꯥꯛꯁꯁ ꯑꯣꯏꯔꯛꯇꯅꯕꯒꯤ ꯀꯔꯤꯒꯨꯝꯕ ꯃꯄꯥꯒꯤ ꯅꯠꯇ꯭ꯔꯒ ꯄꯠꯊ꯭ꯔꯝꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯒꯤ 1% ꯍꯦꯔꯤꯗꯤꯇꯤ ꯃꯉꯣꯟꯗ ꯂꯥꯛꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯃꯍꯥꯛꯅ ꯃꯥꯡ ꯇꯥꯍꯟꯕ ꯉꯝꯒꯅꯤ ꯃꯁꯤꯒꯤ ꯋꯥ ꯑꯁꯦ ꯔꯅꯞꯇ ꯈꯪꯍꯟꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯍꯥꯛ ꯑꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯔꯥꯛꯁꯁ ꯑꯃ ꯑꯣꯏꯕ ꯉꯝꯂꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯕꯨ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯊꯝꯗꯕ ꯌꯥꯗꯕꯅꯤ ꯁꯣꯝꯗꯅ ꯔꯅꯞꯅ ꯃꯨꯔꯇꯤ ꯑꯁꯤꯗ ꯁꯣꯛꯂꯨꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯀꯔꯤꯒꯤ ꯐꯥꯎꯔꯤꯕꯅꯣ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯒꯨꯝꯅ ꯍꯥꯏꯖꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯥꯀꯟꯗ ꯕꯤꯂꯥ ꯑꯁꯤ ꯃꯥꯒꯤ ꯑꯌꯦꯛꯄ ꯂꯥꯏ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯠꯂꯛꯂꯤ ꯑꯗꯨꯒ ꯋꯥꯈꯜꯗ ꯈꯜꯂꯤ ꯏꯃꯥꯅ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯃꯪꯂꯥꯟ ꯀꯌꯥ ꯑꯃ ꯁꯥꯒꯠꯈꯤꯕꯅꯤ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯊꯃꯣꯏ ꯑꯁꯤ ꯀꯥꯏꯔꯅꯤ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯗ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯗꯦ ꯍꯥꯏꯕ ꯈꯪꯈ꯭ꯔꯕꯗꯤ ꯉꯁꯤꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯗ ꯑꯩꯒꯤ ꯁꯩꯔꯦꯡꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯃꯥꯏ ꯊꯤꯔꯦ ꯏꯃꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯃꯁꯤꯒꯤ ꯁꯪꯁꯥꯔ ꯑꯁꯤꯒꯤ ꯀꯔꯤꯒꯤꯗꯃꯛ ꯑꯩꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯜꯂꯤꯕꯅꯣ ꯍꯥꯏꯈꯤꯕꯗꯨ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯥꯗ ꯀꯔꯤꯒꯤ ꯐꯥꯎꯔꯤꯕꯅꯣ ꯂꯩꯁꯨ ꯂꯩꯇꯕ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯩꯒ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯑꯃ ꯂꯩꯅꯕꯒꯨꯝꯅ ꯑꯗꯨꯒ ꯑꯩꯅꯁꯨ ꯀꯔꯤꯒꯤ ꯈꯜꯂꯤꯕ ꯍꯥꯏꯔꯒ ꯏꯄꯤꯁꯣꯗ ꯑꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯏꯄꯤꯁꯣꯗ ꯑꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤꯅꯤ ꯏꯄꯤꯁꯣꯗ ꯑꯁꯤ ꯄꯥꯊꯣꯛ ꯃꯇꯝꯗ ꯁꯣꯏꯒꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯁꯤꯊꯅꯥꯟꯗꯧꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯂꯥꯏꯛ ꯀꯃꯦꯟ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝ ꯍꯥꯏꯖꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗ 3ꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯗꯤ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯕꯥꯏ